Hanba Maktada Kanglai Pong Tangi viewers Singamadi subscribers Singi Mafumda Noruna Ikai Kumnabu Uchari Taramna Okchari Pongsi Singda Yaukiba editorial kalamgi machang oiba pausing amadi social media dagi lokhotjaba pausingi update buzaragli hanbada maru oiba pau Barmagi Square Market da leiba Liza Town da KIA gi headquarter da military army na bombing chathabada KIA aso open nangkre Indo Myanmar ngangkhai paring da kulai paiba lalolup singi ambush da AR gi personnel mari aso open nangkre Manipur da leiriba kuki singna Burma da leiba KNAB amadi PDF singi isor da prathana tominasi hairagli maramdi KNAB amadi PDF sing Burma da phibam nusilakre Maitei Pangal Singsu sahi taret khuntakpa yauna Anglo Manipur war da saruk yaduna thawaina pontha pi khiba phuruk amani haina sanjoi han themna hongdokre Arambai Tingol gi Korongan Bakuman gi update singa loinana separate administration sogatpada saruk yariba kuki MLA taret yaudana lengak semba yagadra hanglagli Puwariga sagon nariba silongda leiba red lane thugaibada asoba singnaba amani ruling MLA singna nathongna naringjen phudokpa matam oire Lusingbana boss ki sajat dichat chalaklabadi lebak mangani Manipur gi Yellomi singda integration gi wakalon chendabana punna hingminaba ngamlibani haibaga loinana aroibada matik saba lusingba ama khallaga lengak ama thamnaba honaminasi Myanmar gi tongan ba mafam sing amadi tongan ba state singda military army amadi militant singi marakta akan ba khut thongna bagi makha tarak pa sarukta Burma gi Square Market da leiba Liza Town da KIA gi headquarter da military army na ngarang numidang wairam drone bombing tawrakpada KIA gi lusingba lalolup singi nupi ani aruba phibam da sokre hairi makha taba paw ngaiminasi Indo Myanmar ngangkhai paring da operate tawriba khulai paiba lalolup NNCN Khablang Yangung faction gi kader singna Arunachal Pradesh ki Chalang district ki headman khungang da leiba Assam Rifles ki camp ta aphaba makha gi khuchu khulai sing sijinaduna akan ba mong da landarakpa aduda Assam Rifles ki personnel mari asok apan nangkre press na phangba paw gi matung inna Assam Rifles ki camp ta Improvised explosive device IED amadi apaba makhalgi khuchukulai chijinaduna etek jatharakiba adu ngarang ayuk nongalamdai pung rom taba matamdani hairi kulai paiba lalolup NNCN ki yang ungi keder sing aduna atat akam leitana Pungkai amarom hena nongmai kapsinduna amadi IED sijinaduna landarakhi hairi lalolup ki keder sing aduna jatharakiba etek aduna soklaba Assam Rifles ki personnel mari adugi manungda haujik phawbagi oina mari leinaba authority dagi karigumba wafam amata phongdorakba leitri nakal amaromda Assam Rifles ki camp da pungkhai ama hena khulai paiba singna attack chathaduna landarakhraba matung security force ki maikei digi chingnaba mafam sing cordon tawduna thiba humbagi thabak leptana chathari hairi Makha tarakpa pawda Burma da leiba KNAB amadi PDF sing haujik aruba phibam da yausilakle maram aduna Manipur da leiriba kuki community singna makhoi gi damakda isor da prathana tongminasi haiduna maikhoina thanaba message sing social media da leak oiraktuna asumna translation tawjari Burma side hauji ki oina yamna khudong thiningai oire junta army gi mi lisingamaga chamanga hena khambarta attack tawnaba lakre Burma city dagi tenka rocket kasu missile gasu yauri missile na khampet side ta point tawri mi lisingama chamanga da group mari punjalle maitei sing naga sing sign army sing junta hui sing laksilakle khulai su apha yauri aikhoigi oina nongmai khulai support supply tawbasu ngamloidori situation yamna fatre khampet side Burma army singna amuk hanna khudum chankrabadi maitei singa lan tawriba asi amuk hanna hena lan kansilakpa yai mayamna Burma asomda leiriba sing haibadi jelen lan kapa singi damakta KNAB ga PDF singi damakta isorda kuruminasi prathana tongminasi haiduna asumna leak oirakli
Sahi Taret Kuntakpa Lisingama Chanipan Taramapaldagi Lisingama Chanipan Kuntaruk Anglo Manipur War Lisingama Chanipan Maripu Taramathoi Yauna Tongan Tonganba Manipur Kannanabagi Lanpham Kayada Nungsiraba Maitei Pangal Ichin Inau Singsu Singtam Marakta Saruk Yaduna Thawai Thaduna Lagli Phurup Kharana Manipur Thugainaba Silaklabasu Maitei Pangal Singnadi Ngasisu Ima Lebak Manipur Kaiba Yaroi Apunbagi Saktam Kangadabani Haina Khongpham Chetna Lepliba Phurupni Asigumna Nungsiraba Phurup Asibu Kanagumba Kharagi Apikpa Wakalongi Marumda Phajadaba Wahi Wata Sijinariba Asi Khwaidagi Laibak Thibani Amasung Punna Hingminabagi Khongchatta Singsep Tharakpani Asigumba Aikoi Maselgi Marakda Phajadaba Wahi Wata Hainaba Asi Phurup Animaki Mioisingna Tauroisi Phurup Kayana Punna Khundaminariba Lamdam Asi Apikpa Wakallonna Ngakpa Kanba Ngamloi Aigi Haiba Apikpa Wakal Thadoktuna Apunba Haiba Achowa Thamoi Amadi Manaba Lingjelga Loinana Singtam Aikoi Punna Chatminariba Matamdata Lamdam Asi Chaukotpa Amadi Yaifaba Lamdam Oiba Ngamgani Haibasi Phurup Khudingmaki Lining Oisi Haina Ahanthem Sanjoina Phongdokre Makatarakpa Pauda Arambai Tengolgi Koronganba Khumanna Asumna Phongdokli Anglo Cookie War Hairaga Battlefield Laite Casualty gi report su laite adubu noigi sin thirasu oidaba nganglasu punna thiminaba punna ngangwinabasi kalakchai haina sumna update tawri Makha tarakpa Arambai Tengolgi Lusing Purel Korongan Bakhuman gi update ta asumna piri Nupi gi mingda PS hanglaga kadai kadai dagino nupi mayam gi photo khongatlaga Southeast Asia romda phanek setpa maiteiga saksu su manaba phurup mayam amal lei madu mayamdu maitai oina uhanduna photo thagatpa PS mayam leire masi thawoi ki agenda amada tawrakpa oigani madu khangjadaba nupi macha mayamna uraga makhoigi matau tamnarakri Maitai Aikhoigisu Maira Paibi Club ki level da Sunday Saturday Nongmapanba Matamgi Mifam Phamduna Afafata Khana Nainaba Mathau Yamna Tare Laikai Masel Warak Narabasu Afaba Oigani Yadaba Yadraga Angamba Mina Warakpa Maira Paibi Club Singsu Yamna Organize Oina System Amada Puraktrabadi Yararoi Loop Achoba Singdi Matamgi Isu Singda Achoba Singda Thoklamlaga Amuk Mangkhigani Haina Asumna update piri Separate Administration Sogatliba Cookie Sing Yaudana Lengak Semba Yagadra Haukiba Lisingani Kulumdoigi May Ahumdagi Sin Cookie Jo Narco Terrorist Singna Manipurgi Miam Maru Oina Maitei Singi Matakta War Crime Chathaduna Maitei Sing Hatlaga Cookie Singi Oiba Tokhaiba Lengak Separate Administration Nadraga Cookie Singi Oiba Tonganba Laibak Jalengam Semnaba Dimangi Wathok Sahi Hani Henjelaklaba Phawba Warusin Purakpa Ngamdri Irang Asin Maram Oiraga India Government na Miyam ki lenga ki mahut President Rule ahan batanga ki tha ahum thamlaba matungda makhatana tha taruk amaga sangthakiduna thamlakhibadagi Government in Council gi PR lengak leiri PR lenga ki mahut Popular Government thambinaba miyam ki kholau leiri loinana khulau asimak Opposition Political Party Singi Kholau su oiri ruling BJP gi MLA Singi Maikei dagi su miyam gi lengak thamnaba makhoi gi center da lengak lon thaugai pangliba lusingba sing high command da taksinba leptari adubu Central Government ki Maikei dagi Popular Government semnaba honagani haiba leirabasu thabakta onthokdana hojik phawbagi oina leiri Popular Government semba ngamdana leiribagi maramdi ruling MLA Singi marakta lusingba oiningbagi napak tanaba leiri Popular Government semba matamda Luchingba ama khanba mathok tari Popular Government sembada ruling da yauriba BJP gi Cookie MLA taret su yaudaba yaroi adubu BJP gi MLA taret yauna atai party gi Cookie MLA ahum punna MLA tarana separate administration gi demand chogatuna demand phangdriba phawba makhoi gi phirep hongloi haibagi khongpham dagi handokpa leitri separate administration natraga tonganba lebak semnaba demand tawriba Cookie MLA kun maru oina ruling Ngakpigani Cookie MLA Tara Maru Oina MLA Taretna Lengak Pathapki Mayokta Laibagi Damak Logi Oiba Lokhotpham Thokpa Disciplinary Action Amata Lokhotpa Leitri Lebaki Apunbagi Saktam Thugainaba War Crime ga Lengona duna chatliba Cookie MLA Singi Mathakta Magi Party Amadi Assembly gi Maikei dagi Action Lokhotpa Leitabana Makhoi gi demand adu law amasung lengakna ayaba pibaga pangkak oire
ruling MLA singna popular government semba tarabadi separate administration sogatliba ruling gi MLA taret yaudana lengak semba yagadra MLA taret adu yaudrabadi lengak semba yaroidaba leirabadi punna phaminaduna lengak sembada yaunaba khanghanba chummi karigumba lengak sembada yauroi sogatloi haibagi phirep leiba tarabadi BJP gi maikidagi disciplinary action lokhatpham thokli loinana lengak pathap national security amadi apunbagi saktamda singnaba singidamak logi oiba action lokhatuna miyamgi lengak semnaba khonapham thoktabra lebaki integrity amasung security da ruling gi maikidagi bu oigera opposition gi maikidagi bu oigera logi oiba matam chana chairak pidaba tarabadi lengak pathap amadi lo leibagi wahanthok leitabadagi miyam amadi miyamgi mihut singna tawningba maning tamna tawduna lo leitaba lebaka pangkak oirakani ruling MLA sing kuki MLA tarena apunbagi saktam thugainaba landarakliba terrorist singda phongna sogatpa haibasi lengak pathapta phongna singnaba thodokni makhoigi mathakta party amadi assembly na action lokhatabagi popular government semba ngamdabani Indiana maning tamba phangdringaidagi Manipur loksinaba charok langsing thakpa haurakhi ing kumja 1998 ki June 3 da India amasung Pakistan lebak ani thoklagani lauthokhi 1998 ki July 15 da India maning tamba piragani haiba official announcement thokle ing 1998 ki August 13 da India government ka Manipur government ka inaba Treaty of Accession gi matung inna Defense External Affairs and Communication haiba hiram ahum asida Lebaki Yaifanaba Yengduna India government Sinaramki Wafamasi All India Congress Committee AICC da Lisingamachapan ki June Tara Mangada Lemna Kiba Aduda India da Laiba native Natraga Princely State Amata Ningtamna Laiba Yaroi Apunba India gi Maning Tamba Oigadabani Haiba Asida Satharakba Khongthangni Matam Aduda Native State Samanga Humpu Humdoigi Ningthau Pumnamak July 15 da Standstill Agreement Sahi Tawonki Nakal Amaromdana Ain Saba Lingadabani, Ningthau Kubam Muthatkadabani Haiba Kolau Launaraki, Matam Adugi Assamgi, Congress ki Chief Will Dri Devesor Sharma Amasung Matam Adugi Assamgi Governor Akbar Haidar Ali na Kudong Saba Loduna Manipur Amasung India Anigi Mari Pagatnaba Manipur da Dewan Hapnaba Ningthauda Haijaramki Ningthaugi Yaningba Mawong Aduda April 13 1998 ingda Major General Raul Amar Singhabu Manipurgi Dewan Oina Hapki Akbar Hadar Ali gi Mahuta Sri Prakash Assamgi Governor Oina Lakpa Matamdani Sri Prakashna Order Thoktuna State ki Administration ki Thogdang Dewan na Pugadabani Sinakhro haiba wafamsu khanghanki Mathang Khajiktang Dewan da Stage Taugadabani hainasu pali Ningthau Buddha Chandra Silongi Khongchat ama Merger Agreement ki Thodok asi Assamgi Governor Prakashna Phibam Siamlaba matungda Ningthau Buddha Chandra bu mahaki Private Secretary Chanasam Gaurahari amasung ADC Mayengbam Anand Mohan aniga loinana September 13 da Silongi damak khongsanba hokhi Khongchat asigi khongloi oina Manichau Singh Noren Singh Angau Singh Bengul Khongba Paudilung Kabui Loinaki Khongchat asi gari amadi rail gari da chatki Dimapur amasung Guwahati da matek pothai hairi September 19 amasung Ayuki pung 13 da Ningthauga Prakash ka unaki Sri Prakashna India government na Manipur gi langak Loksin naba leble masi Manipur gi yaifanabani haibagi typeta tauraga merger agreement puthoroktuna masi tobiro haina pisinki maduda ningthongna miyamgi wa tadriba makhai sahi tawba ngamloi haiki maduda governor gi advisor streamji na sahi tawdriba makhai ningthau chatkhiba yararoi haina kihanki loinana Sanasam Gaurahari amasung Mayengbam Anand Mohan ani kokthokduna thangnaba ka amada thamki wafam adu mathangi numita khanarasi haibada yanaki ningthau Buddha Chandrana Red Lane dagi halakpada uki Indian Army na pungkoi kosilamba telephone telegram line pumnamak kakatlamki Merger agreement ki wa September 18 dasu fal takhide mathang numit phawa ningthau khanbak ngambagi pangal laikide Pambai leitabadagi September 19 gi numidang wairamda Merger agreement sahi tawki India government ki Ministry of State ki advisor VP Menon Bhopal Pongonen Menon gi laktabadagi mahaki sahi launaba Delhi da thanaba lepnaki Sri Prakash
ꯖꯁꯅ witness oina sei adu tauki ningthau Buddha Chandrana Manipur yauldriba phawba kana amata khanghandanaba yanakhi numit mangani chatharakpa drama loisinki loinana Manipur gi maning makha tamba mitop ki khayata takhi miyamna Manipur Rajbari natraga Manipur House haina Redland Bungalow haina khangnaba Shillonggi leichu mamkhrada ngakpigani Makragahada leiba mafam asi Gambhir Singh ningthौना British amadi Khagi haibadi China ningthौga mari leinarakpa matamdagi Manipur gi plot oina leirakibani ing Chamaga Kuntra Pawba BLN Wat Lake Mayada English Baida Lerambadagi ing Lisingmachamapan Kuntra Taruktagi Red Lenda Manipur Rajbari da Oirakibani Mapamasi Barga Food Lising Marifu Mathoi Chanipan Marifu Rom Chawi Mayaida Bungalow Lay Ubangna Floor Thai Una Saba Zingana Kupi Katara Taruk Lay British ki Yumsa Mawongni Compound Asigi Manungda Ibudo Pakang Bagi Laisang Masa Amasulay Manipur Puariga Chago Nariba Redland asi historical monument eki makada ngak sienaba ngak siena thamgadabani adugi onat tainabada Manipur gi hauzik leideba PR lengakna sengwat sagatpagi mingda thugai yakhaibagi thabak chatharibasi Manipur gi puaribu khangtapta mangannaba logtunabagi thawongni Makatarakpa Pauda ruling MLA Singh Nathongna Naringjel Pudokpa Matam Oire Manipurda President Rule Lengaki Mahut Miyamgi Mihut MLA Singhna Lengak Saba Popular Government Thamnaba ruling BJP gi MLA Singhna Delhi de Chatuna Makoigi High Command Singh Unaduna Popular Government Chairman Binaba Haijan Nonjabagi Thabak Singh Leptana Chathaduna Lakli PR Lengak Leitringai Mamangdana Lengaki Lusingbagi Mahut Anoba Lusingba Ama Sinnaba MLA Singhi Maraktagi Political Lobby Chathaba Leiki Lengaki Lusingba Sinnaba Konung Lalhou Chathakiba aduda Delhi da MLA Singhi Maraktagi Game Forward Taunaki Adubu State Asida Sinkuki Jo Narako Terrorist Singna Landaduna Makoigi Tokhaiba Legislature Leijaba Lengak Separate Administration Natraga Tonganba Lebak Zalengam Semnaba War Crime Chatharakibadagi Loikham Naidaba Wathok Leiri Wathok Asigi Warochin Matam Chana Purakpa Ngamdre Haiduna Central Government na CM Birenbu resign Tahonba Amadi Assembly Animated Suspenda President Rule Lengak Thamjillakibani PR Lengakna Wathok Asigi Warochin Puraknaba Lokhallakhiba Khongthang Singdagi Nakal Anigi Marakta Khutlaigi Muknabagi Nomai Kapnaba Amadi Hana Sunabagi Sang Singthaningai Oina Nemthakre Nakal Anigi Volunteers Singna Sijinaba Langi Khusu Khulai Singsu Pulap Lokhat Khraba Matung Jingnaba Mafam Sing Koisin Duna Thiba Humbagi Thabak Chathaduna Mi Amadi Khulai Sing Phagatpagi Thabak Haujiksu Leptana Chathari Nomai Kapnaba Lep Khrabasu Wathok Asigi Chap Chaba Waroi Sindi Purakpak Ngamdri Separate Administration gi Demand Tauriba Sinkuki Jo Narako Terrorist Singna National Highway da Free Movement gi Athingba Makhatana Thamli Loinana Makoigi Separate Administration ki demand phangdriba fawa khongpham handokloi haibagi ningai su leiri amaromdana Sinkuki jogi militant singna chathariba matam loi khrabasu sangdoktanaba amadi makoi sing adu terrorist ni lauthoknaba state lengangna warep loduna Mayai Lam Haibadi Central Government da Mangjongna Khangan Kiba Laikre Adubu Wathok Asi Waruchin Puraknaba Central Government Laurakpa Phirepta State Ki Warep Ikai Kumnabi Dana Sugi Matam Sangdokre Designated Game Khra Mafam Hondok Honjin Toba Yauna Free Movement Gi Athingba Handokpa Yauna Nakal Ahungi Oiba Yana Warol Khuyek Pinakre Adubu Laibak Thibadi Yana Warol Gi Khuyek Pinakraba Matung Free Movement Gi Athingba Amadi Separate Administration Gi Khongpham Dagi Handok Loi Haiba Phirep Kuki Kangluki Magai Dagi Thamlakiba Asini Amaromdana Central Government na Tha Ahungi PR gi Matung Makhatana Tha Taruk Amaka Sangtorakiba Asina Maram Oiraga Miyam Amadi MLA Singna Miyam gi Lengak Thamnaba Center gi Lusingba Singda Haijabat Leirabasu Miyam gi Lengak Hauzik Phawbagi Oina Thambagi Wapam Udri Maram Aduna Ruling MLA Sing Hauzik Naringjen Nathongna Phudoktuna Imaleba Kanba Matam Oire Makatarakpa Pauda Luchingbana Boss ki Sajat Lichat Chatlabadi Lebak Manglagani Manipurda Ngasi Fawba Lebak Miyamgi Amadi Tunglam Chatki Damakta Khanba Luchingba Ama Fawba Leitri Haiba Yai Haujik Thokleba Luchingbani Hairiba Sing Asi Masana Masabu Luchingbani Haijaba Mingthonna Pijaba Ngaktani Haibasi Lebak Miyamna Tasengna Khanglaba Wapum Ngaktani Aduga Luchingba Ama Adugi Lebak Miyamgi Damakta Khanduna Matam Chupada Apaba Thabak Taunaba Honagadabani Lebak Miyamga Apaba Mari
Tamgadabani, Katokpa Haiba Asina Mang Taduna Hiram Kuding Magda, Lebak Miam Gidamakta Apabatabak Toba Namgadabani, Laibak Tibadi, Hozik Manipur Lengaki Oina Lusing Libani, Haiduna Lady Basing, a single Lusing Ba Amagi, Lizat Chajat Adu Chatpa Amata Ngamdre, Lusing Bana, Boski Saklo Loduna, Mana To Haiba Tabak Adu Kaktamak Togadabani, Mana Haiba in Gatabani, Mana Haiba Indravadi, Wapam da Awapam da Tahangani, Loinana, Lebak Miambu, Minai Gumna, Sizinagani, Hantaba Taka, Loinagani, Haiduna, Tabak Toba Lusing Ba Oina, Loina Taure, Nasi Magna, Lebak Asi Kang Kong Saibagi Pibam da Lakbani, Lusing Ba Haibadudi, Miambu Tasin Komzin Gadabani, Miamgi Wakat Tabi Gadabani, Manava Ming Yengduna Lebak Miambu, Amato Oiba, Lipuna, Setna Punduna, Amato Oibagi Wakalonda, Lebak Miamgi Yaipanaba Tabak, Masak Tokna Pangtopa Ngamgadabani, Adubu, Asigumba Lusingba Oibagi Pazakraba Lichat Chazet Asi Ngasidi, Ngamnamak Kautok Lusingba Saraga, Lebak Miamgi Singlida, Tongzaida Taduna E Chupa, Lusingba Ngak Oina Torakle, Masina Manipur, Noma Nomagi, Leka Tarakpaga Lunana, Tokaning the Bakangluki Satiba Irang Toktuna, Manipur Mai Hona Chaklakpani, Haibada, Toina Lalaroidra Haina Kali, Hauziku, Lengaki Oiba. Mahaki Lengak Sasangi Togdang, Puminari Basinga, Amato Oina, Tasin Komzinduna, Puxel Kojen Tinana, Lingjen Manana, Lebak Miyangi, Yaifanaba Tabak Toba Udri, Makataba, Lengak Loi Singi, Wakat Tabidaba, Lusing Bana Haiba Tabak Kuding Mak Induna, Afofata Kangdana, Tabak Togodabani Haiba Romda, Loina Chatpagum Tauri, Naduna, Lusing Bana Boski Saklo Loduna, Aigi Kwaidigi Chawbani, Kwaidigi Sakti Labani, Haiba Romda, Mukhaiduna, Lengak Sasangi Tabak Tobagum Taure, Hazik Oriba. Manipurgi Pibam Asidadi, Lebang Mayang Gidamakta Kanduna, Katopana Mang Taduna Tabak Toba Ngamba, Lusingba Ama Matok Tari, the Sengna Haidabada, Lamyanba Hijam Erabana, Tup Kiba Matamdagi Nasi Fawada, Manipurda Asengba Miyangi Lusingba Ama Foba, Toraktri Haiba Yai, Matamgi Lengak Sasangi Tabak Toduna, Lengang Mapu Oina Puramba Kaya, Nasigi Mirol Asina, Makoina, Apoba Tabak Torami, Haibadu, Singtaningai Karisu Laitre, Asengba Miyangi Lusingmani, Haiduna, Makogi Mitam Saduna Makoigi, Makonga, Laisu, Katuna, Ikai Kunaba Yaba, Lusingba, Amatasu, Laitri, Haibasi, Kangna, Lusingbani, Haina Torak Libasingna, Boski Saklo Loba Asi, Tokadabani, Hozik Manipurgi, MLA Oina Lady Basingna, Magi Kendragi, Miambo, Chapmanaba Miang the Yangba Ngamde, Lunana Masamasaki Kendragi, Hiram Kuding Magda, Nintina Samgat Sakatpagi Tabak, Paikatuna, Apava, Singtaningai Oiba, Assembly Constituency, Ama Haibadu, Ohenba, Amata Ngamdri, Nasigi Ona Tainabada, MLA, Minister Oiringaida, Sakti Sizinaduna, Chakot Torangi Damakta Matamgi Tadarak Senpam, Haidat Laga Masamasagi Maranai, Sengauda Hapsinduna, Kuror Party Oinabagi Wakanda, Yumpam Oiduna, Tabak Loina Taunare Haibasui, Lebak Miyangi Singnaba Ama Oiribani, Naram Aduna, Lebak Miyangi Damakta Yaifanaba Tabak Toge, Lengak Sasangi Tabakta Asowa Togdang Loge Haiduna, Miyangi Mihut Oina Song Torak Liba Singnadi, Katopana Mang Taduna, Lebak Miyangi Amadi Tungi Mirolgi Damakta Singtaningai Oiraba Tabak Sing, Taunaba Honagadavani, Masi Kaktana. Lebak Miamna Makoibu Asengba Miamgi Mihutni Haiduna Singthana Gadoribani Amadi Sona Hagodoribani Loinana Makoina Tauramba Apaba Tabaksing Aduna Saukatpa Manipur Ama Haibudu Oigadoribani Haibasi Kangnaba Tabak Topum Tui Madunatana Lebak Mapuni Miamgi Mihut Oiribani Haiduna Leiraga Boski Saklo Loduna Lebak Miambu Minai Gumna Sizinaduna Masamasagi Nungainaba Kanduna Tabak Tawatarabadi Manipura Satiba Kangluki Irang Amuka Hena Tokduna Hiram Kuding Magda Laikat Taba Manipur Ama Oigani Haibasi Chungani Lonana Hozik Miamgi Mihut Oiriba MLA Sing Amato Oina Punsinduna Maribak Manipur Kannaba Lokum Tokpa Todang Sing Adu Loba Ngambatai Makatarakpa Pauda Manipurgi Yelongmi Singda Integration Gi Wakalon Chenbadagi Punna Hingminaba Ngamlibani Malemgi Tongan Lebak Singda Ladiba Miyoi Pumna Maki Mapamda Maribak Amasung Miyambu Nungsibagi Ihul Chenbak Ngaktani Adubu Miyamgi Marakta Maribak Amadi Miramdamgi Damakta Miyamgi Damakta Yaifanaba Amadi Apunbagi Saktam Ngaknaba Honabada Tawai Katpada Pamuba Laitaba Akanaba Muising Yaudabadi Nate Asigumba Maribak Maramdam Amadi Miyamgi Yaifanaba Kanba Atoiba Muising Adubu Nationalism Amadi
patriotism gi wakalon chenba luchingbani haina miyamna awangba thakta ikai khumnaba unei aduga loinana makhoina tokthorakpa amadi ngangthorakpa waphamsing pumnamak mareibak amadi miyamga yaiphanaba wakal loksing oiba ngakta oi masina maram oiraga nationalism amasung patriotism gi wakal londa mai iklaba mi adubu miyamna mareibak miyamgi damakta kathoklaba luchingbani haina singthanai mareibak amadi miyambu thamoi sengna tokthorakpa amadi ngangthorakpa waphamga loinana nungsiba amasung lucingba saba miyoi singna tokthorakpa thabak thoramsing anigi marakta iman manabagum uba phanglabasu asengba lucingmana kanano haibadu miyamna irai laina khangba ngami asengba politician natraga lucingba singi maphamda topa matik mayai cheli senjau paiba politician natraga lucingba saba singna jinban thongda khuhigum thumlaba langbangi khuhi taiba tatki oiba wangang sangang singna ngaihaki oina makhoigi longnam langda thuanba ngambagi magun leitaba natte asigumba longnam haiba lucingba sabasing asina miyamda piba thajaba waphamsing ngakpa ngamdaba haibadi singa khudka manadaba pandamga lamthung phamga samnadaba oi makhoising aduna mareibak amadi miyam nungsibagi mingda khudong chaba lawraga masagi oiba amadi nimung manung mari mata khangna chanaba amadi tawba ngamba miyoi khara khaki pukai langai chonaba honaba romda hena thawai yawi aduga mareibak amasung miyamgi damak yaiphanaba kathoklaba lucingba singi maphamda miyambo matam pumnamakta manaba miengna yengbiba tola taraba singbu nungsibiba ngamba phurupki apunba saktam ngaknaba honabada kathokpa ngamba amadi tokthorapa thabak thoramsingda mapung manung mapan phauna haibadi transparency oina puksel sengba accountability laiba makhoina tokthorapa thabak thoramsing mareibak miyamgi yaiphanaba ngakta oi masina maram oiraga miyamgi matamdasu kanglupki amadi chanabi lining longi khenaba pumnamak thadokna duna nationalism gi wakalongi ihul chelhanba ngami leibak furup amagi miyam marakta apunbagi pangal saganaba honabada furup adugi lucingba singi thaudang chauna lei makha tarakpa aroiba pauda matik chaba lucingba ama khallaga lengak ama thamnaba honarasi India Republic oirakpa sahi humbudra taru sujilaklaba fawba tongan furup singi marakta leiriba khenabasing manaba thak amada purakpa ngamdri Indiana ningkha tamba fanglaba matung masagi lengaklon masana semjaduna lengaklon asigi makhada kanglukki lining laison kuchugi khenaba leihandana thong manana chakhot minanaba ngambagi pandam thamduna haukiba sahi humbudra taru asida honarakibani adubu India gi lengaklon makhada chanariba chana pathap singda yauriba sing mapung oina mapal thongi meyengda phajana urabasu awat apa singna masing khangdana leiri haibasi ikau kauthoknabagum tawri adumapu lengak pathapki saruk sing semdok taba yaraktabagi haukiba chahi humbudra taruk asigi manungda chamaga mapan rak semdo rakhrabani asumna semdok semjin yaba India ge lengak longi chana pathap asi inau nongna semdok triba makhai hana thamkiba pandamgi lambida khurok thangba ngakta mayoknaba masana tabani India lengaki pathap semkiba amada awang nongpok lamdamgi ingna singna ikoi question ba ningthau panba maning makha tamna masagi lengaklon makhada leijaramba ingkumja 1994 gi October da merger agreement ni haiba supnamgi yana warol makada Manipur asi India da merge tawkibagi senglaba itihas laikre adunadi India gi lengaklon semba matamda Manipur yaukhide haiba asini chahi humbudra taruki sanglaba matam asi state asigi miyamna political stability amadi sel thungi ningkha tamba phangba ngamdabagi maikei pumnamakta sothaba mimanaba ngamdabagi mirak misin thi oina khangli haiba yai pumnamak asina su oiba yai awang nongpok lamdam thoidongna state asida langam phangamdaba thodok wathok kayagi waroisin puraknabagi lambi puthokpa ngamdri awangba yum kai arang arak khara uraga chakhotle haina lobadi langani mai machin sindokpagal state asida chanadaba masagi oiba policy masak thokna leitri British ki loilam oiringai dagi makhoigi minai oiba yanaba sandokpa education mong adudagi punghong hongdokpa ngamdri mai sing lambi thong karamba phibamda leiribage haibudu pumnamakna khangnariba asini malemgi honglakliba yawolda globalization gi safuna hingchabagi saktam loduna humjillakliba gi mayok
naba ngamnaba masak thokpa kari thorangsing lokhalibbage haibadusu hanna yengsinbagi tangai fadaba leiribani India gi lengak lon lebak asigi unity integrity ngaktuna tongan ba kanglop phurup singi marakta nungsi chanana leminaba haiba wafam amadi pandam leibanina lebak manungi oiba problem mayam leiriba tokhannaba ngamnaba political dialogue ki maru oiba hengalaklibani haiba yai kanglop phurup pumnamak konsinba ngamba anoba lengak lon semba haiba asina wathoki waroisin puraknabagi ahongba adu mensinbada mateng oigani thajai lengak lon bu chamaga mapan rak hanna semdokpa yaba India gi democratic oiba khongthang asina pamliba pandam sing phangnaba honabada nowna lengak lon sembada luna thokloi sahi ani muk pharaklaba maitei amasung kuki ani gi marakta thokliba irang asi karamba matamda mahausa ki pibamda hanjilakani haiba tamba ngamdri irang asina majority lengaksu tumkhre mioi lising khumudra rom hena tongan relief camp singda leiri kaya amasu mathanta sijakre mioi kaya amana yumkai lanthum mang takre loinana sahi asigi February 19 dagi state asida president rule thamduna lengak sasan chathari Manipurda president rule thamkiba asi haukiba lisingani 13 ki March Tara Marida BJP gi Nongthombam Biren Singna Lucingba Ahanba Tamgi Lengak Amadi Lishingani Kunithoigi March Kunma Thoida Semkiba BJP gi Ani Suba Tamgi Lengak Aduna Sahi Taret Chupna Lengak Sasan Torokiba Adu Miyamgi Lengak Ama Lingbagi Mahuta State Asigi Mahusagi Khal Amadi Law and Order gi Pibamda Chauna Kaiba Laki Hariba Asida Natana Lengak Pariba Minister Amadi MLA Singi Marakta Wakalon Manaraktaba Amadi Phammunabagi Lalong Mapal Thongna Phongna Satharakpagi Assembly da Lengak Ama Maithiba Yabagi Pibam Lakpadagi Chief Minister Masamak Pham Thadokibani Sahi Taret Lengak Sasan Chatharakiba BJP gi N Birena Lucingba Lengak adu ani suba tamgi mapung phadringai pham thadoktuna president rule thamlakiba asi tongan ba maram kayadagi oirabasu maru oiba maramdi mapung phaba lengak sasan ama state asida thamba ngamdabagi ni haibasi achumba wafam amani Hauzik state asida president rule lengak thamlakiba tha taruk mapung pharakadore president rule lengak tha taruk mapung pharaklabadi Manipur Legislative Assembly animated suspend thamkiba adugi matam loigadoribani karigumba tha taruk asigi manungda popular government ama semba ngamdrabadi assembly animated suspend thambagi mahuta assembly asi muthattuna atenba matamgi manungda mikhal pangthokpa haibasi India gi constitution da mayek sengna yauribani Hauzik state asida thokliba chahi aniga tha manga hena pharaklaba irang asigi phibam asi mapungda yengbada phagatle haiba yadri maramdi tampakta thokliba irang asigi phibam mapungda yengbada khara phagalabasu singdadi phagalakpagi mami tadri ngahak leitana singda mihat mipun yauna hingsagi thabak chathari center lenga ki thokliba irang asi loisinaba phana yamna kanna honarabasu madugi mahi yanba ngamdana leiri ngasi maksu singi tongan ba district singda Hingsagi oiba thabak leptana chatharakpadagi security force singna chingnaba mafam singda combing operation chathaduna yamlaba khuchukulai sing phagatba leptri kulai sing natana irang asi hek thorakpadagi mihat mipungi thodok wathok singda chenaba mioi singsu tongan ba agency singna phagatuna makhoigi mathakta thijinbagi thabak chathari marak asida state asida thokliba irang asi nathairaga popular government ama semnaba honarabasu makhoi maselgi marakta lucingba khanba ngamdaba amadi wakalon manaba ngamdana leiri miyanggi apambadi thokliba irang asi hana loisilaga popular government ama semba haiba aduni masana adumak lakjagadaba khongthangni maram asina thokliba irang asi loisinaba honabada miyanggi mihut oiriba MLA sing nathongna naringjen phudoktuna mang thana songthoktuna irang asi loisinaba honafam thui haiba asini